Imphal West District ki Thangmaiban Sanam Leikhidre leiba Hillside Hospital da layangnaba pukhalakhibi tha nipan ki angang Naopuribi nupi ama mabuk nungda yauriba angang aduga Punna Leikhidre Hospital na checksin davadagi Leikhidabani haina imung manung na maral sirakli Leikhidre Meerolbi nupi ado Imphal West ki Khuyatong Pukri achoba manaktagi ngangbam Devala chahi 38 mapuroiba ngangbam Varatni Thaudo asigi matang da ngarang numidang Leikhidre asigi Khuyathong da leiba yumda paumi singa unaba mada Leikhidre gi manaw nupi Lukrakpam Gitana mahaki mache asi Meerolakpa matamdagi hauduna Janims Hospital da gynecologist oibadana dana Hillside Hospital asida lanai oina thabak puriba doctor amada yengduna lakhi loinana tha da masa nungairaktabadagi Hillside Hospital da pukhatuna layangki Layang baduda doctor gi maikaidagi hidak kaplaba matungda karishu tauraroi haiduna mayumda puthalakhi adubo mahaki mache adu oba madi masa lengkhalak tabadagi makhata na tha asigi taragi numidang pung 8 makhairom taba matamda amokhana Hillside Hospital da pukhatki Pukhaliba anaba adubo hospital aduda hanadagi yengduna lakpa doctor aduna yengbikhide amadi hospital da leiriba RMO naso emergency treatment pikhide amadi oxygen level 87-88 leiraba fauba normal ni haina thambikhi tongda fibam lusilakpadagi RIMS Janims natraga Siza da puro haiduna hospital dagi thadoraki hairi nakhalamarom Leikhidre Devalagi hakchang imung manungna lobang ngamkhiroi haina hairakpadagi RIMS ki Mirel sangda thamkhrai Ahing do khasi de kan hor paganda da doctor ko bio nurse ko haida nurse jo leiram ne makhadam ta makha lei mathak lei makha main ina lei pregnant woman ama mana lei bo fetal heart sound am ta tabi de angang imi hunam te ying de kuchi do phar bo kuchi do oxygen ne me oxygen ne mak pade oxygen ha bo haina oxygen cylinder lei de na anti hospital a chung chaw am le ko oxygen lai ta de am pin de moina section da bai ko je da ma chi lai da bana angang yang na mi ani ni moina ha le